SDP OCH Anand Mihajaning daba utpoina mifam amanga si Bishnupur Forest Gate mamangda balna sinduna pangthokhrei puna khunni pandagi lakpa BAL gi merapai bisna DC Bishnupur gi office tamna kongchut ama chatlaga governor da pisanaba memorandum ama Bishnupur district DC gi kuthangda bishankei memorandum aduda Anand halpada chainaba miyoi pung nifunipan gi manungda puthokpiyo masida karigumba mi halpa puthokpa ngamdrabadi security advisor Kuldeep Singh Pham thadokadabani haiba wafam sing yaure Kongchida tuda Sarya Kebe BALG Women Wing gi President Oinam Binana Fongdokhibada Housing Manipur da thokliba lan asi loiba natrei masida kuki furuki mioi singa awai akhum tongladuna leibaki matam natrei madugi mahuta lan asi mayoknaba ngamnaba sem sasi haina fongdokhi अकोई जगह पंकज दुबायो असिदा मियाम ने मतिंग पांगियो अकोई हौयुजी लान मथक्तनी आइना मियाम द केगो मखर सेंगदोक जगे मरमदी आइगी इरमदम इरै पाक्से मै चाहे लोइरे हौजी आइना मियाम द केगो खतंग खंगन जनिंगमदी कुकी न वरे ngang अदगी मैतेना ngang इचिनो इमा इचा इचा इचु इदु पावरगसु आइना ngangan जनिंगे कुकी न ngang हंदा मचिन थीदना अखा बार बा हागा अखा बाहायबनी अखा हायरा मदु मो पोतो कनान ताबिरनु अखोई लान से कदम चटके कुकी हाना भी दौते तैयारी तौची कुकी के चिन थीने बिरनु